Ngasigi malagge history dagi kakta pikraba tabu nongi mami amagum lehuraba civilization amakakni mu civilization asi kadai da leirami amadi kaya yamna sokolamba civilization no. Ancient civilization ge mamani hainariba civilization asi mahanga leirama mafam adu fau kundam chawdam amata thamlamdana ngasigi world ge map ta fau yoramdana matok karamna putkribano mu civilization asi Pacific Ocean ge awang tangbu saut leirama yamna chawba continent amakakni. Historian singa pongdorobugi matung ina civilization asina mutkibase ngasidagi sahi lising tarani thoyongge matamda oirangani haina ungdokle. British writer James Churchward history amadi ancient civilization nainaba misak amane. Mahangna ariba matang Bible singda ancient civilization mama oiriba mugi matangda thengnakhi. Ahanba matamda Churchward phawbana mu civilization asi bamna sajanba mythological civilization amani haina phaw khalammi. Mahangna asum thijalakpadagi Augusta Lemuria na 1940 matamda iramba Land of Mu with Atlantis haiba laik asida mu civilization ge maramda mayak sengna irammi. Civilization asigi matamda ngangnarab lon amadi mayek laik asida mayak sengna yaurongki. 1906 ki matamda James Churchward British lami ama oina India da lakki. Mahangna India da laklaba matung India gi lirab licensing da halangneba mayeksing asi urubada mahangna mu civilization gi mayekka manaba kayamarum ama thinarkhi. Masidagi mahangna licensing adugi presta Indus Valley civilization gi maramda wari asum sanarakpadagi mahangna mugi mayak khara press adudu ulubadagi matam koinadagi maki thamugda hanglaba wahang amagi pakhum pangbangambagum masada phawki. Indus Valley civilization gi matamda ngangnarong belon amadi mayaksing ase mu civilization gi mayaksinga haipet manarami. Press asidagi mahangna khanglakhi mu civilization matamda ngangnarong belon ase naga maya haiba lol asini haiba. Masina takle mu civilization ase ancient civilization singi mamani makoigi hawrakphamni haibase. Mu civilization dagi sandorakkiba oirangani haiba atopa civilization khara pallabada Indus Valley civilization, ancient Egypt, Central America amadi Maya civilization asini. Mu civilization gi miyoising achuki matik chapkhalami makoi culture literature khutsa haibada lamba leramde. Mu civilization gi miyoising atopa civilization gi miyoising haibadi Atlantis miyoising dagi phaw khutsa haiba helamgani haina historians singna khanari. Asuk yamna chawkalamba civilization ase mato karamna mutkribano mahak leirami haibigi saki sabol amatta leitaba jala. Churchward na mu civilization mutkibagi oithokpa yaba theory anikak pirangki. Ahanba theory da civilization asigi miyoising nongmagi asum chawkalakpa tawge tangamlakpa
ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯕꯨ ꯃꯈꯣꯏꯅ ꯊꯧꯁꯥꯅꯔꯛꯇꯕ ꯀꯥꯎꯅꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯅꯥꯄꯜ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯅ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯃꯗꯤ ꯃꯈꯣꯏ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯐꯥꯎ ꯈꯪꯍꯟꯗꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯜꯍꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯅꯤꯁꯨꯕ ꯊꯤꯑꯣꯔꯤꯗꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯎꯟꯁꯤꯡ ꯁꯧꯗꯣꯔꯛꯄꯗꯒꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤ ꯏꯔꯣꯟꯅꯪꯗ ꯂꯨꯞꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯁꯤꯡ ꯏꯃꯥꯏ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯏꯟꯗꯁ ꯚꯦꯂꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ, ꯃꯌꯥ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯦꯟꯁꯤꯌꯟ ꯏꯖꯤꯞ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯁꯟꯗꯣꯔꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯁꯨꯕ ꯊꯤꯑꯣꯔꯤꯁꯤꯅ ꯍꯦꯟꯅ ꯊꯥꯖꯩ, ꯃꯔꯝꯗꯤ ꯍꯤꯁꯇꯣꯔꯤꯌꯥꯟ ꯑꯌꯥꯝꯕꯅ ꯂꯩ ꯍꯥꯏꯕ ꯐꯥꯎ ꯈꯪꯅꯔꯝꯗꯕ, ꯉꯁꯤꯒꯤ ꯋꯥꯔꯜꯗꯒꯤ ꯃꯦꯞꯇ ꯐꯥꯎ ꯌꯥꯎꯔꯝꯗꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯅ ꯁꯟꯗꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟ, ꯏꯟꯗꯁ ꯃꯌꯥ ꯑꯃꯗꯤ ꯑꯦꯟꯁꯤꯌꯟ ꯏꯖꯤꯞꯀꯤ ꯃꯌꯦꯛꯁꯤꯡꯒ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯌꯦꯛꯁꯤꯡꯒ ꯏꯃꯥꯟ ꯃꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯍꯤꯁꯇꯣꯔꯤꯌꯥꯟ ꯈꯔꯅ ꯃꯈꯣꯏꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯀꯥꯡꯕꯨ ꯑꯃꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯃꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯍꯧꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯅ ꯆꯤꯂꯤꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯏꯁꯇꯔꯟ ꯑꯥꯏꯁꯂꯦꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯇꯝ ꯅꯨꯡꯗ ꯍꯛꯇꯨꯅ ꯌꯨꯡꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯌꯥꯝꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ꯫ ꯏꯁꯇꯔꯟ ꯑꯥꯏꯁꯂꯦꯟꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯀꯅꯥꯅꯃꯛꯀꯤ ꯌꯨꯡꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯣꯑꯥꯏ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯐꯤꯠ 35ꯔꯣꯝ ꯋꯥꯡꯏ ꯑꯗꯨꯒ ꯂꯨꯝꯕꯅ ꯇꯟ 32ꯔꯣꯝ ꯂꯨꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯍꯦꯛꯇ ꯁꯥꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯇꯔꯟ ꯑꯥꯏꯁꯂꯦꯟꯗ ꯌꯨꯡꯂꯒ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯁꯥꯈꯤ ꯑꯣꯏꯅ ꯌꯨꯡꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯆꯤꯂꯦ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯁꯤꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯔꯥꯄꯥ ꯅꯨꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯁꯥꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯠ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯁꯨꯛ ꯂꯨꯝꯈ꯭ꯔꯕ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯨꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯁꯥꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯦ꯫ ꯖꯦꯝꯁ ꯆꯔꯆꯋꯥꯔꯗꯅ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ 3 ꯐꯣꯡꯈꯤ꯫ ꯂꯥꯏꯔꯤꯛ 3 ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯁꯤ ꯗ꯭ꯔꯥꯏꯚ ꯇꯧꯗꯨꯅ ꯊꯤꯖꯤꯟꯈꯤ꯫ 2022ꯒꯤ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯃꯗ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯆꯦꯛ ꯑꯃꯗꯤ ꯃꯣꯅꯨꯃꯦꯟꯠꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯐꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯃꯛꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐꯪꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯨ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯃꯇꯝꯒꯤ ꯄꯣꯠꯁꯛꯅꯤ ꯍꯥꯏꯕꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗ ꯁꯤ ꯗ꯭ꯔꯥꯏꯚ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅ
Pacific Ocean gi luraba mafam kharada soidana mu civilization matanggi posaksing soidana leiromgani haibase ai thajabani.